Environmental activist Disipriya Kangujamna social media da thagat lakpa post amada governor gi matang da Irakliba sing ase governor gi program procedure Mayek Shengna Khangdabanani haina governor gi secretary tagi thadorakpa charol amana sengdurakle charol asina hai Governor Lakshman Prasad Acharya ase Assam gi full-fledged governor ni adum oinamak mahakna Manipur gi governor gi additional charge pubane Tha asigi manungda governor na Assam amasung Manipur khakta natana atopa state sing da su maru oiba official meeting sing yauna pagi tamak chathok chasin tawre Governor Lakshman Prasad Acharya haukiba July 18 fauba Imphal da leiramlaga Delhi gi tamak Imphal thadukhe Delhi dagi halaklaba tungda haukiba August 3 da Imphal da lakhibane tungdang ngarang Guwahati gi tamak amuk Imphal thadukibane Governor na Imphal da leidingaida civil amasung military gi makok thongba official singa unabaga loinana lamdam asida thokliba irang asiga mari lainana pangthokpa security meeting kaya da su saruk yakhe masigi mathakta mahairoi lup yauna tongan ba lup singi luchingba kaya go naduna center amasung state engang na paikhatliba thabak thoram singi matang na khangankhe Governor Lakshman Prasad Acharya na ngarang Guwahati da chatkriba aduso maru oiba official commitment amana maram oiraga chatkibane Mahak athuba matamda amuk Manipur laktuna lamdam asigi oiriba phibam asigi yengsinggane Mahak na full-fledged governor oiriba Assam thadoklaga irang asina maram oiraga Manipur na hena leibibane Assam hairiba state asi awang nopokta khwaidagi chawba state singi manungda ama oibana mafam adudasu social amasung official obligation kaya leibibane Pumnamak adu nathairamlaga lamdam asida oiriba irang asina maram oiraga mahak na Imphal da ayamba matamda leibane Pumnamak ase Khangdabana Disipriya na social media da thagatlakpa post amada irang asidagi Governor Lakshman Prasad Acharya chenkre haina phongdorokpa ase laibak thibani amade laibak asigi mathaudang masak khangba citizen amana tawfom thoktaba thawongni haina su cherol asina makha chari